Assalamualaikum. Ngasi leilei lota. Lota si pangi marakta hoba yamna hongba potni adu yam kanaba haksangi oina. Adu ngahi bazar dagi leirami. Lota gi kanabagi makhal yami aduda matang hairage. Ahanbada iron aikhoi haksangda iron hingathabedamakta si yamna kanaba potni. Ada po ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯕꯨꯛ ꯁꯦꯡꯗꯕ ꯈꯣꯠꯇꯕ ꯃꯇꯝꯗ ꯃꯕꯨꯛꯁꯨ ꯁꯦꯡꯉꯤ ꯁꯤ ꯆꯥꯔꯒ ꯍꯥꯏꯕꯗꯤ ꯀꯣꯟꯁꯇꯤꯄꯦꯁꯟ ꯂꯩꯕ ꯃꯤꯒꯤꯗꯃꯛꯇ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯒꯤ ꯃꯔꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯐꯍꯜꯂꯤ ꯀꯦꯜꯁꯤꯌꯝ ꯌꯥꯝ ꯂꯩꯕ ꯄꯣꯠꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯤꯖꯟꯗ ꯑꯣꯏꯕ ꯑꯅꯥꯕ ꯄꯨꯝꯅꯃꯛꯇ ꯃꯥꯅ ꯄ꯭ꯔꯤꯚꯦꯟ ꯇꯧꯏ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯁꯤꯖꯟꯗ ꯑꯣꯏꯕ ꯏꯟꯐꯦꯛꯁꯟꯗꯒꯤ ꯃꯥꯅ ꯂꯥꯞꯊꯣꯛꯍꯜꯂꯤ ꯑꯗꯩꯗꯤ ꯂꯣ ꯀꯦꯂꯣꯔꯤ ꯑꯗꯩ ꯂꯣ ꯁꯨꯒꯔꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯐꯩ ꯑꯥꯏꯑꯣꯗꯤꯟ ꯌꯥꯝ ꯂꯩ ꯚꯤꯇꯥꯃꯤꯟ ꯕꯤ ꯌꯥꯝ ꯂꯩ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯦꯜꯁꯤꯌꯝ ꯑꯣꯛꯖꯥꯂꯥꯏꯠ ꯂꯩꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯈꯧꯔꯤꯗ ꯈꯔ ꯍꯥꯡꯖꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯂꯦꯕꯨꯒꯨꯝꯕ ꯇꯦꯇꯣꯏꯒꯨꯝꯕ ꯑꯁꯤꯟꯕ ꯁꯨꯝꯖꯜꯂꯗꯤ ꯍꯥꯞꯆꯜꯂꯗꯤ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯍꯥꯡꯖꯕꯗꯨꯁꯨ ꯐꯩ ꯑꯗꯨ ꯌꯥꯝꯅ ꯍꯣꯡꯅ ꯍꯥꯎꯕ ꯄꯣꯠꯅꯤ ꯑꯗꯨ ꯉꯁꯥꯏ ꯂꯦꯕꯨ ꯁꯨꯝꯖꯜꯕꯗꯨ ꯐꯨꯠꯄ ꯃꯇꯝꯗ ꯁꯨꯝꯕꯁꯨ ꯌꯥꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯉꯧꯕ ꯃꯇꯝꯗ ꯁꯨꯝꯖꯜꯂꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯨꯛ ꯚꯥꯏꯅ ꯉꯍꯤ ꯐꯖꯅ ꯊꯣꯡꯕꯤꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯍꯥꯎꯅ ꯆꯥꯔꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯣꯡꯕꯗ ꯑꯣꯟꯂꯤ ꯃꯄꯨꯜꯗ ꯂꯨꯄꯥ ꯀꯨꯟ ꯍꯥꯏ ꯑꯗꯨ ꯃꯄꯨꯜ ꯑꯅꯤꯗ 30ꯅ ꯄꯨꯔꯛꯏꯃꯤ ꯍꯣꯡꯅ ꯑꯗꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯂꯩꯕ ꯑꯦꯟꯁꯥꯡꯅꯤ ꯍꯧꯖꯤꯛꯀꯤ ꯁꯤꯖꯟꯁꯤꯗ ꯅꯣꯡ ꯆꯨꯕ ꯁꯤꯖꯟꯁꯤꯗ ꯄꯥꯜ ꯂꯥꯡ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯗꯣ ꯄꯥꯜ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯎꯕ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪ ꯌꯦꯡꯅ ꯂꯩꯕꯅ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯍꯥꯡꯖꯕ ꯌꯥꯝꯅ ꯍꯦꯟꯖꯜꯂꯗꯤ ꯆꯥꯕꯁꯨ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯍꯦꯟꯖꯜꯂꯗꯤ ꯑꯗꯨꯅꯤ ꯍꯥꯎꯔꯦ ꯌꯥꯝꯅ ꯆꯥꯕꯗꯁꯨ